Akaswani Imphal, Ningthoukhongjam Suni na pau pazari, ahan badamaruiba pau. Rajyasigi mipum kudingwak masamu panatamnabagi pandamda, Mukhyamantri N. Biren na hayeng CM's Health for All scheme hawdokani. Manipur da hawkiba pung kun marida COVID ki anaba sama sumna tarit naba faduna, discharge tawkibaga loina na active case ki masing lisingama changwagi makhada leire. Pradhan Mantri nangasi, Nai Delhi ki Pragati Maidanda Multi-Modal Connectivity ki National Master Plan PM Gati Sakti hudokare. Lebagachida COVID-19 ki vaccine kapagi chang dose koti chama yorakadaure hauzik phawbada vaccine dose koti marfudra taruk lak nifuhumdo hena kapangamkre amasung lebagasida tha sigi tarani pandagi domestic flying full capacity ke loina na paiba yaragani. Lebagasida COVID-19 vaccine ki dose koti chama kapangamnaba khumang yang na sangsili pandamasi phangmau ngamnabagi damak thawa yaung hona biriba doctor nurse amasung hiramasiga marilina ba miyoi khudingmakpu Akaswani na ikai khumnaba uchari COVID-19 gi lantheng asi loidribana tabiriba singbu laichat asidagi section ba haizari vaccine kapa yarba mipum khudingmangna yarba makhai thuna vaccine kapthoknaba amadi atopa miyoi sing vaccine kapada mateng pangbinaba apil tawzari Harau kumagi matam lakwa sida asamba niyom ahumasi ngangna chatpinaba haizari mipum kudingmakna face mask upiyu futtaru ki social distancing thambiyu maimit amadi khutsa toina hamdokpiyu COVID-19 ga mari leinaba e pausingi damak national helpline number singna 01123978046 amasung 1075 ni aduga rajigi helpline number na 038524116668 amasung 1800345381 ni hauzik mapungoy ba pau Rajya sigi mipum kudingmak masamaw phana thamnabagi pandamda hayeng Mukhyamantri Ningthoukhongjam Biren Singna CM's Health for All scheme hawdokani Mukhyamantri ki secretariat ki darshan hall da hayeng ayuk pung 8 da pangthokadaba thauramda scheme asi awang babagai gi imung amada hawdokpagi video utkani thormadu da Mukhyamantri na CISO ANM amasung asa sing da tablet amadi smartphone na jingba sing enthokani Jal Jeevan Mission gi makhada National Development Bank NDB gi senthanga loinana Tauthong da sagadaba water supply project Shiksha Mantri Sorokhabam Rajen ngasi yingsinkre Pawmising da wangang bada mahang na hai lagliba Manipur Bidhan Sabha Mikhal mamang da loisinaba pandam thamliba water supply project sing asi loisilabadi lamsang kendra yimthong kudingda toti sing phangan bangam lagani mang na hai BJP na lujingba sarkar asina kendra sti lambi thong amadi atai lam kaya da sakhut thorangi thabak kaya ningthina paikhatli lagliba Manipur Bidhan Sabha Mikhal gi damak BJP की स्टेट इलेक्शन मैनेजमेंट कमिटी सेम करे बीजेपी मणिपुर प्रदेश की प्रेसिडेंट ए शारदा देवीना कमिटी असिगी चेयरमैन नि थासिगी अमदा क्लीन इंडिया कैंपेन हौदोखिबदगी हौजिक फावबदा थौबाल जिलादा डिस्ट्रिक्ट एडमिनिस्ट्रेशन एनजीओ अमदी डीएसओ सिंगना लमतु लूना न थमबगी थबक लेपतना चथरकली जिलादुदा हौजिक फावबदा प्लास्टिक की अमोदकाई किलोग्राम 3,000 की मथक्ता खोंगत ngamkhre khongjang asi thasi 38 फावो चथगनी हाइरे Akaswani Imphal amasung Rajyagi Art and Culture Bibhagna punna sinduna Irai numit kudingi numidangi Manipuri pauda sandokliba quiz program gi manamathum yenthokpagi thawram ngasi Imphal gi Palace compound da leba Government Music and Dance College da pangthokre thormadu da wangang bada Art and Culture gi Commissioner M Joy Singh na hai asiguba thawram asina hagolagliba naharol sing da lebak ningbagi wakhalon jelhan bada achagu mating oigani mangna hai lebak asina Ningkha tambasai humbutra manga mapung pharakpagi azadi ga amrit mahotsav pangthokpagi mapung oiba pandamdi hagolagliba mirolda lebak ningbagi wakhalon chelhanba makhoida nagarik ama oibagi daita ningthina khanghanduna lebak kidama kari toba yabagi habadi wakhalon poghanbani Sri Joy na hai mipum kudimangna makhoi na paidba sinba maduda kathokpuga loina honaduna lebak kidamak apaba thaba khara tawnabagi tanja adu lawnaba honagadabani mangna hai hagolagliba ngang singda
leibak ningbagi wakhallon aduga citizen ama waraga leibak amagi sakhatnaba aina leiriba iramdam reikai country asigi aina tawba yaba kari tawdagi haiba citizen amagi responsibility aduga self belongingness asi lehen batangai phadaba leiba madui wakhallon duna mang tharaga aikoina india government na paikhaleiba azadiga amrutta paikhaleiba department khuding man kari kari paikhatpa yaba kari kari utpa yaba achievement kyam leigre aduga future da kari kari tawning ba leiba adugi manglan ama mission ama oina aikoina thoram sing asi pangthokpani Thormadu Wangang Bada Rajagi Art and Culture Bibaki Director NG Uttam Nahai Lebagasi Karamba Pibam de Lerami Hausi Kari Ori Amadi Tung the Karamba Pibam de Lahugudagi Habadu Leptok Nava Azadiga Amrit Palan Thoramasi Pangtokpani Palan Thoramasi Manipuri Mapamani INA Complex Amasung Palen Airfield Yauna Lebagasi Tongan Tongan Mapam Putra Manga Hodoki Lebagasi Bu Hen Awang Batak Pukat Pada Hawalabana Harol Singna Zauna Todang Lonabasu Magna Haiki 75 years da nupi singi thak karai yorage angang singi thak karai yorage chawkhat thorangi thak karai yorage mai singi phibam na karai yorage lairik laisu gi phibam na karai yorage masi nei na hona ba tanja ma lobani madu lobaga loina na haugalai ba angang sing da laiba ning ba tambi ba laiba ning ba gi thil ma phawan bi ba hauji lan leitaba matam sidadi Maribak ning ba haragadi kaino Maribak ning ba haragadi Laibak sibu lairiba phibam sidagi henna chawkhatnaba angam bohonaba duni awana tarba singbu mateng pangba Thormaduda Akazwani gi Assistant Director News Gingangte Amadi News Editor Thoksom Jogendrajit Singh Su Sarukyaki Tabiriba Pawasi Akazwani Imphal dagini Manipur da haukiba pung kun marida COVID ki anaba sama sumna tarit naba faduna Discharge taukibaga loinana active case ki masing lising ama chambri yankai mapan khaktamak ngaire Raji ki COVID-19 Command Control Room na ngasi numidang wayam thokiba cherulama da hai haukiba pung kun mari asida nauno COVID positive oiba mioi sama kuntra manga thengnaki aduga positive oiba mioi ani siki laina asigi naba parakpagi chang hauzik chada marputra tare dasmik ani taruk yaure maragasida Raja sida COVID ki vaccine kapagi thabak nthina chathari ngarang phawbuda vaccine dose lakh tara tarek lising marputra mari samapan sumna manga kapkhre masigi manungda anba dose ki lakh tara ni thoi lising kuntra humtoi sama sumna nipani aduga dose lakh manga lising phuma toi chatret marputra tare na ani shuba dose kini Manipur Bidhan Sabha Mikhalga mari lenana handak mafam kayada hingsagi thokdok thoklokpa asi laibak thibani haina United Front Manipur na hairi Imphal da ngasi thokiba front asigi chirolamada Mikhal asi santi oin amadi niyom chumna pangthoknabasu appeal tawri Manipur da ngasi borgi thoram pangthokki miyamna yuk anganbadagi hiyangthang lairinbigi laisangda bor khuramba laknaki mafam kayada panthoibi irat thonigi thoramsu pangthoknari Lebak sinba tungbada ngasi dharmagi chanabi amadi harau tayambaga loinana Navratri Mahastami gi thoram pangthoknaki nongchu Bangla amadi Tripura da miyamna puja pandal singda lai khuramba chanaki Rashtrapati Ramnath Kovind Uparashtrapati M Venkaiah Naidu amadi Pradhan Mantri Narendra Modi na miyamda Durgastami gi yaipa pausel piri Pradhan Mantri Narendra Modi na ngasi Nai Delhi gi Pragati Maidanda Multi Model Connectivity gi National Master Plan PM Gati Sakti Hogdokre amasung India Trade Promotion Organization gi Exhibition Complex sangakre Thormadu wangang bada Sri Modi na hai National Master Plan asina Multi Model Connectivity amasung Next Generation Infrastructure galunya na Bharatpu kunma thoi shuba sahi sada gati sakti pigani mangna hai PM Gati Sakti Master Plan asina sarkar amasung stakeholders singi marakta hena naksin hanbaga loinana transport ki pibam dasu hena fagat hangani masi lengak sasangi thoidok hendok pathong amani hainasu mangna makha taki Pradhan Mantri na hai kunma thoi shuba sahi sagi bharana aribo wakhalon tungoi naramlaga mangnom da sangsili mangna hai will for progress work for progress well for progress plan for progress amasung preference for progress haibasina ngasigi oiba mantrani Master Plan Gati Sakti na Atmanirbhar Bharat hena mapangal kankhat hanbaga loinana leibaga sigi lakadurbe sahi kunmanga da paket kadaba sakhot tawrangi tabak singi yumpham su oigani Pradhan Mantri na hai sahi manga gi mamang 2013 da railways ki kilometer 3 lom tamak mai thalami adubu haukibe sahi taret asida kilometer 13 hena sangba rail lambida mai thanba ngamle Panchayat yankai tamak optical fiber na samnahalambadu hojik gram panchayat lakama makai hena optical fiber na samnahan bangamle lisingani taramarida leibagas de isingi lambi manga khak lerambadu hojik tarahumdoi de hengatle thormadu da wangang bada commerce amasung industry mantri Piyush Goyal na hai
Bharat asi khongjel yana sakutpagi lambida changsilagli amasung PM Gati Shakti National Master Plan asi Sri Modi gi asan mamiyengi kudam amani sakot tharangi project sing matam sana loisinanaba honabada Gati Shakti Plan mateng panglagani hainasu mangna makhata ki Numinini gi Ladakh amasung Jammu Kashmir khongchata Rashtrapati Ramnath Kovind hayeng Delhi thadoklagani Rashtrapati na hayeng legi Sindhu Ghata Sindhu Darshan puja pangthokani nimidang wairamda Udhampur da mahangna Lanmi singa wari sanagani tha sigi 15 da Rashtrapati na Dras da leiba Kargil War Memorial da Shraddhanjali katkani amasung Lanmi gi officer sing amadi Jawan singa wari sanagani Shri Kovind na Dras da Jawan singa Dasera kumai pangthokminagani Akashvani Imphal dagi pau tabiri Lebak sin batung da jathariba COVID-19 gi vaccine kapagi khongjangda Bharat ta hauzik phawu da vaccine dose koti Prabhutra taruk lakh nifu humdoi gi mathakta kapangam khre Haksel Mantraloy na hai ngarang khakta da vaccine dose lakh yangkai lising humpu humdoi hena kapki haukiba pungkun mari da lebak asida COVID ki anauba case lising 15,900 kulumdoi thengnaki lebak asida hauzik COVID ki active case lakani lising 800 yangkai humdoi leiri AIR News ko wari sanabada Niti Aayog ki member Dr. V.K. Paul na hai lebak asida vaccine kapagi chang koti chama suraklabadi chawnu mai pakpa mo oigani lebak asida tha sigi 19 dagi domestic flight sing seat capacity ki athingba thamdana mahusagum paiba yaragani civil aviation mantraloy gi cherol man hai passenger sing gi apamba yenglaga amadi mari leinaba sing ayaba lawraduna tungda lebak asida domestic flight sing mahusagum pahanaba warip lawre adumoinamak mari leinaba authority sing na COVID-19 gi guidelines sing adu mapung phana ngangna chatkadabani haina cherol aduna hairi International Monetary Fund IMF na hairi lisingani kunmathoi da growth rate ki chang sada 8.5 yauduna Bharat asi sel thumgi lamda malemgi khwaidagi khongjel yangna fogalagi balebak amu oigani IMF ki khwaidagi novel report ki matungina lisingani kunithoi da Bharat ki economy ki growth sada 9.5 oigani haina pari aduga malemgi oina sel thumgi growth changna lisingani kunmathoi da sada 5.8 aduga lisingani kunithoi dana 3.8 oigani haina asa tauri Ngaksal Mantri Rajnath Singh na hayeng Armed Force singa nupi gi thodang haiba webinar gi haudokpagi thoromda wa ngangani Shanghai Cooperation Organization SCO na sinba webinar adu Ngaksal Mantraloy ni yumbi oiduna video conferencing gi khutangda pangthokani Sarkar gi amadi Lanai School Chama Sainik School Society da affiliate tawbaga Kendra gi Mantri Mandol na ayaba pire Pradhan Mantri Narendra Modi na sababati oiduna pangthokiba mipam aduna school singadu Sainik School Society da affiliate tawbagi ayaba pikibani ahanba tangkaki oina tongan rajya sing NGO sing na chalaiba school chama affiliate tawgani Swachh Bharat Mission Urban su lisingani kunma kuntaruk phawba makha satahanbada Mantri Mandol na ayaba piki masigidamak lupa koti lakama lising nifumatoi chatru ki senpham yare masigi manungda lupa koti lising kuntra taruk chambri humpu mangana kendrana senthang pirgani Lebak asida hangdogliba Pradhan Mantri Bharatiya Jan Aushidhi Kendra masing Inglising ani kunmari pawbada lising tara yahunaba Kendra Sarkarna pandam thamli Chemicals amasung Fertilizers Mantraloy na hai hauzik pawbada Jan Aushidhi Kendra lising ni panchahum humputaruk hangdoktuna tongan bajila satret kuntra taruk konsinba ngamle Pradhan Mantri Bharatiya Jan Aushidhi Pariyojana nasu analayeng hidak langthaksing sabsabam malda fanganabagidambak Sarkarn akanba thabak lokhatli Yojana asi lising ani nipan hokdokibani masina hidaki mamal chada yankhaidagina marputra phawba hantahanba miyamda fanghali Delhi Police na ngasi Lakshmi Nagar area dagi terrorist ama phabaga loinana lebaki konungda chawnu khudongthiba thoklamgadabadagi kanbangam hore Delhi Police ki Deputy Commissioner Pramod Kusana Paumi Singh da hai akhanaba selamana terrorist adu phabani mak Pakistan machani mak sasina bache sang pairaga Delhi da lerambani Bharat ki identity card pairaga lebak asta sahi 10 dagi tadana leraklaba misangni mangna hai pharaba terrorist adu ahanbagi oina machin hangbada mak tungan ba thabak thorum kaya paikhanaba thaurang tawriba misangni mangondagi AK47 rifle ama yauna tungan ba khuchu kolai kaya marum phangle hairi loisilakpada COVID-19 dagi ngak thongnaba face mask uppa foot taruk lapnana leiba foot samadi mai mit taru tanana thamba haiba asamba thong ahumasi ngangna chatpinaba amukhana ningsingjari aroibada maroiba pau amukhana Rajya sigi mipung kudingmak masamo phana thamnabgi pandamda Mukhyamantri N Biren hayeng CM's Health for All scheme haudokani Manipur da haukiba pung kunmari da COVID ki anaba chama sumna taret naba paduna discharge tawkibaga loinana active case ki masing 5,500 gi makha da leire Pradhan Mantri na ngasi Nai Delhi gi Pragati Maidan da
मल्टी मॉडल कनेक्टिविटी की नेशनल मास्टर प्लान पीएम गति शक्ति हौदोखरे लेबागस्ता कोविड-19 की वैक्सीन कापगी चांग डोज कोटी चामा यौरकदौरे हौजिक फाउबदा वैक्सीन डोज कोटी 43,90,000 हेना काप ngamkhre amasung लेबागस्ता था सिगे 19 दगी डोमेस्टिक फ्लाइट्सिंग फुल कैपेसिटी का लोइनना पाइबे यारगनी पाउलुइजरे